इंडो म्यांमार बॉर्डर पिलर 90 मयादा KNA PDF की कांगबुगा मणिपुरगी यावल लानमी सिंगी लेटफमदा लंदारकपदगी नोंगमै कापनाबदा KNA गी लानमी मरी सिरे मणिपुरगी यावल लानमी सिंग ओइगनी हाइना थाजबा खुटपु अमगा KNA PDF सिंगा खुट थोंगनाबदगी थौदोक्ता KNA PDF की लानमी मरी सिरे हाइरी पाउचे असिना फंगबा पाउगी लिखुल अमगी मतुंग इनदी खुद थोकनाबगे थौदोक अदु ngasi ayuk pung manga mangkhairom taba matamda Indo Myanmar border pillar 90 gi manak nakpa haibadi Kamjong district ki namli amadi minda khul manak ta thokibani hairi pau asin hai nakal animakta khud thoknaba aduda Indian army gi phizon set pa kangbu oigani chingnaba khutpu amaga KNA PDF ka punduna Manipur gi yawl lanmi singna leiriba mafam amada changsenduna Nongmei Kapsenduna landa silakibani hairi थौदोक अदुदा नाकल अनिमक्ता नोंगमै कापनाबदा KNA PDF की लानमी मरी थौदोक थोकफम द सिखी लोइना मखोइदगी मणिपुरगी यावल लानमी सिंग ओइगनी हाइना थाजनरी बखुटपुरदुना खुल्लाई कियासु फंगबंगमख्रे हाइरी थौदोक अदुदा मणिपुरगी यावल लानमी सिंग ओइगनी हाइना चिंगनबा सिंगी माइकैदगिदी अशोक अपन अमदी मिसी मिना अमत यावखिबगी पाउ फंगद्रे कोइलास खरा थारगा मित्रंग तौगनो हाइना इमागी मैरागी कन्वेनर सुजाता ना फोंगदोख्रे हौजिक लैरिबा अनौबा सरकार असिना कोइलास खरा थारगा मियाम द मित्रंग तौबिगनो चीफ मिनिस्टर वाई खेमचामना ममांगी सरकार की मतमदा सेकमाई लानबा यारमदबा यादबा सरकार बु सरकार रा हाइकिबदु हौजिक नेशनल हाईवे सिंग लानबा यारबरा मतम अदुदा हौजिक डिप्यूटी चीफ मिनिस्टर ओइरिबा नेमचा किबजेन अमसुंग लोसी दिखो अनिमक कैबिनेट मिनिस्टर ओइना लैखिबा ngaktani opposition MLA सिंगसु करी तौख्रबगे मखोइना इरांग हौरमलिबा अदुदी लेबाक नुंसिबगी ओइरमद्रे लीडर यादवगी ओइरमले हाइना ngasi प्रेस क्लब ता पांगथोखिबा पाउगी मिफम अमदा इमागी मैरागी कन्वेनर सुजाता ना फोंगदोख्रे महांगना मखा ताना हाइकिबदा रूलिंग अमसुंग opposition चप मानरे लेबाक नुंसिबा लीडर अमसुंग पॉलिटिशियन लेत्रे opposition दा लैरिबसिंग असि लेंगा की असोइबसिंग अदु हाइनबा नत्रा सेंसस की मतंगदबु ओइरो लेबाक की इशू की मतंगदबु ओइरो तुमिना लेसिनख्रे अचुंबा असेंगबा तौगदबनि हाइना लाउरिबसिंगबुना FIR चंदुना फानबा होटनबा अदुगा अरानबा तौरिबा सिंगबुना ngakpi senbiduna leire handak numit tare di chupna pangthokhiba assembly mifam aduda nongma khakta sumatam sangdoktuna leibakki leiriba isu sing asigi matangda punna khana nainaduna apunbagi warep amasuloramba yabani madu taukhide census की लेरिबा इशू असिसु मियामना सेंसस पांगथोकपा यारोय हाइबा नत्ते लमदम असदा लेरिबा मिटोप मियान चासिंग असि हाना खंदोकलबा मतुंग सेंसस पांगथोकपियो हाइबनी मिटोप मियान चासिंग असि खंदोकनबा मसिगा मानबा मेकानिज्म अमा पुथोकपियो हाइबनी जम्मू एंड कश्मीर चिंगबददी मखोइगी लेरिबा फिबम द सेंसस पांगथोकपा यारोय हाइना लावबा ngamlaga अखोइना कदिगी लावबा ngamद्रिबनो लमदम असिदा मिटोप मियान चाकया लेप्तना चंगसिलकपगी इशू ओइरे हाइबसी ममांगदा स्टेट असिगी गवर्नर ओइरंबा अनुसुया उइकेना चुरचानपुरगी IDP कैम्प द सत्पदा मसामकना थेंगनख्रबनी PR सरकार लेरिङै मतमदा सु एक्सटेंड तौख्रबसु हौजिक लेरिबा सरकार असिना सु एक्सटेंड तौबा यारोय हाइना चपचाबा वारेप अमा लौबा ngamद्रिबा करिगिनो लेरिबा इशुसिंग असि सुदा लेरिबा सिंगना थोहनबनी हाइबा खंगलबनीना सुगी मायोक्ता चपचाना वारेप अमा लौफम थोकपनी opposition leader o ibobi matam amada sugi mayokta ngang sakhibadu hojikti kadaida chatkhrabaगे assembly gi leijari ba rule of provision conduct of business violate tawraga virtual gi khuthangda assembly saruk yaba asigi wanthok karino state asida संविधान चटनरिब्रा chief minister gi maikei dagi su belida kuki jo gi mioi sing lakpada protection pigani haina lokthokpa laikre kuki macha anthony imphal da laklamba aduda kana su karimata tawkhide इम्फाल दा कुकी जो सिंग चंगबा यारे हाइरगा कुकी जो की MLA सिंग हाउस ता चंगबा ngamdre हाइरिबसि करिगिनो हाइना हंखी मणिपुरी सिंग मतम लेरिङै मिकप थोहौद्रगदी मणिपुर अमदि मसिदा लेरिबा यलौमी सिंग मुथिगनि हाइना खोमद्राम रतन न फोंगदोख्रे मणिपुर न इंडिया दा तिनखिबदगी अखोय इसाना इसागी इरमदम ngakchagani हाइबा काउथोख्रे मीना अखोयगी इरमदम ngakpigani मीना अखोयबु ताकपीगनी हाइना मिपाल तांगबगी वाखलना मांगजिन थादुना लेबदगी मणिपुर कांगफोंग चाइरकपनी मणिपुरी सिंग मतम लेरिङै मिकप थोहौद्रगदी मणिपुर अमदि मसिदा लेरिबा यलौमी सिंग मुथिगनी मीना अखोयगी इरमदम कनबीनी खलगा हिंगलिबा अखोयगी वाखलोन असि मिनाय अइबगी वाखलोन अमगा चप मानै हाइना JCILPS की हानगी कन्वेनर खोमद्राम रतन फोंगदोख्रे
Wafam asi All Manipur Students Union M Suna Sinduna realized to save the indigenous people of Manipur haiba hiramda ngasidagi hona thabum ama chopna pangthokadoriba nipuga taruk suba mikap thokpa thabum thoram academic campaign ke samthong model high school da pangthokpada phongdokkibani thoram adu the resource person oina sarugya kiba JCILPS ki hanagi convener amadi UPF ki advisor Khomram Ratan Nahai ngasi Manipur da oirakliba phibam asi karamba matamda farakani khangdraba aruba phibam amada leire mitop miancha kyana masing khangdana changchilak padratana Manipuri singda landaduna kangkhong charba lamdam ama haibadu oire itei sing tambak tagi hantokpa ngamdre sekmailan ba yadre chingda chappasu yadre masi mikap tho haudragadi tampak ta phawba leiba phanglaktaba yana lei mitop singna Manipur paisin gadore haibasi ngalingai matamdagi amsona khangbadagi ihau kaya changchin duna lakhibani India da Manipur tin khraba matungdagi mipal tangbagi hainabi lekhibada aikhoigi iramdam kangkhong chaire mina aikhoigi iramdam kanbini khalaga hingliba aikhoigi wakhalon asi minai oibagi wakhalon amaga chap manai mahakna makhatana hai horak liban harul sing mahiroi singna aikhoigi iramdam asi kannaba wakhalol adu tel haudragadi mitop ki makhong kolaga hingbagi tangkak lakani lising ani taraga mathoida mikok thibada mitop miancha singi masing asi yam khrabani adubu lising ani kunga taruk changlakle nauna mikok therakpada mitop na kaya yamna yamlam lagani haibagi akiba poi Manipur da majority ni haiba maitai minority tabagaloina yellow purup sing asidagi mitop masing helam lagani masida lamdam asida hingminariba aikoi masel wakhal tamina hoba matam su changi haiki ngasigi thoram aduda emsugi president Lukram Malangbana phongdokhibada lising amaga chamapan marfudagi horga Manipur dagi mitop miancha sing maramdamda halan ko haina ihu hoduna lakhi maduda khongjang changchin bada luchingba ani laikide madudagi realization thoram pangthoktuna emsuna lakpani Manipur gi phibam asi kannaba honaba matamda hogalagliba mahiroi aikhoi khudimakki thodang lei tungi yumbi oigadoriba aikhoina Manipur gi phibam khangdraba amadi Manipur gi damak khallaga thabak to hogdragadi malem sidagi mutki gadaba jati singi manungda maitai su yaukkhigani Manipur haibasi mutkidanaba matam leidingai aikhoi punna mikap punna thokminnar si haiki ngasigi thoram aduda ka samthong model high school gi headmistress Salam Sunita amadi mahiroi kya su sarugya ki sangsaktagi tengnupal phawbagi lambi semba khudakta lepnanaba ministry na mari leinaba singda khanghalakre land acquisition ki matangda yanaba lakpadagi National Highway 103A gi sangsaktagi tengnupal phawba lambi pakthok hanba amasung semjinbagi thabak lefankhre lambi pakthok naba land acquisition tawbagi matangda yanartuna kotta case thangalakki Hiram asiga mari leinana Ministry of Road Transport and Highways North East Zone gi Executive Engineer Rohit Pamarna Manipur gi PWD gi Chief Engineer da tharak pacherol amagi matung inna mamang da sanction tawkraba package 1 gi lambi sembagi thabak kudakta lepnaba khangalakhi lambi sembaga mari leinana tender kawbagi thabak thoram singsu kudakta lepkadabani haina khangalakhi Package 1 gi oina lambi sembaga mari lainana National Highway Act lising amaga samapan yangkhai taruk ki makhada proposed right of way ROW manungda temporary structure semgatna bahonabada maikai kyadagi athingba pirakhi Guwahati High Court ta hiram asiga mari lainana litigation file torkpana lambi sembagi thabakta chawna khurok thangle NIS 202 amadi sangsak samnariba lambi asi package 1 gi lambi sembada yaude adubu lambi sembaga mari lainana paket kadaba thabak thoram singda yamna maru oiba phauna lambi oiri housing makki oinadi sangsaktagi tengupal phawbal ambi sembaga mari lainana state government na land acquisition tawbugi thabak thoram sing khudakta lepkadabani mapung phaba proposition ama pikhalaba matungda makha tana lambi sembagi thorang lokhatkadabani hainasu North East ki executive engineer na tharak bacherol amana khangalakli Panba yabadi kumja lising ani kungamari gi December taragatayata Union Minister of Road Transport and Highways Nitin Gadkari na sangsattagi tenokpal phawba lambi pakto hanbaga loinana nauna semgat nabagi matangda lupa crore 7.3 gi project ama ayaba pirakhibani kilometer nipuganipan sangba lambi asi khonglo dagi semba horga kasom khulen phawba semgani Masina Ukrul amadi Kamjong district ki marakta yamna maru oiba phauna lambi ama oigadawribani North East Zone gi Executive Engineer na thadorok pacherol amagi matung inna
Package 1 gi lambi sembada National Highway 102A amadi National Highway 202 semna hanbagi thorang yaude. Apanba yaudana sangsaktagi tengopal phawba mapung phana lamgi semgatnabagi damak National Highway 102A amasung National Highway 202 samna hanba mathau tai. State laingakna Package 1 amasung Package 2 khudakta leppaga loinana temporary structure sidokpagi matangda action taken report piraknaba khangalakhi hairi.